ngasisu Manipuri Horror Story mapuduna laksari Leisigi Laman. Wari asi hingliba natragana sikraba kanamataga mari lainazadi ayibagi wakalna sagasadun izaba wari amakangni. Wari asida yauriba lona madi makal makha kya asi fiction ngaktane haizari. Numitu James lanchienbigi masagi ipan thaba yabu satlubani. Yusu kharangawi mahak gari edu thauduna lambi dalai. Yu adu ngauri tauduna sum thorakpada lambi da nupi ama gari gi mamang samduna sakhibadu haifir uhobi. Gari edu khangkham khami aduga mamit aduna yeng khalakpadadi kanasu laibu uramdi. Maksu wakal nu oiraba jala khanduna gari du amuk thauduna lai. Asumna amuk ngahak gari edu thorab matungda mahak gari edu gi mingsel adu yeng khaloi. Phingau setpi masamana isoi yeng mud akibagi saktam oirabi nupi ama gari dugi maning sita phamduna lerami. Madu ubara James mawai mamitu ithak thakatuna akiba magaloinana mamai adu fat lai thuroktuna maning sit aduru yengami. Adubu kanasu leibu uramdi. Akibana masa adu thakalingi matam maduda James ki phone adu khingzilai ma khangpra khangi. Phone adu yenglubu matamdadi mamagi mayumdagi toropoiramki. Laimana ibungo nangbu halaktribo James na hoi ma halae lambi de gari thor iye. Laimana oh fare lao thingzile yum jawna bu thuna lao ko. James na hoi ma ashi hair phone adu thamnakhre. James akibudu kharamakhai phantakhi makhatana gari edu thauduna amuk mayum lomda halaklami. James mayum yoroklabada magi kara sanglaktuna maphimarul hongdoami. Aduga phamungda tapna hip tharami tumlagi haina torami adubu ngasagi thangdoktu amuk ningsinglaktuna tum thabadu yaramdi makna khali karinu ngasagi dubu ayu wakhalnati mandi nupi eduna kanano wakhalasi khana tum takhre nongale James hawgatuna irujamai thajaba loiraga makhar kum thari laimana ibungo nang thabak sakadaba natro. James na hoi ma satkaduni. Laimana fare aduri ima sak lusinaba tawrogi ko. Hoi ma hairamaga James mangol gi siyarama phamduna khabar ngahak padun lerami. Lanchenba mayumdagi office satnabagi damak thoraklami aduga James ta phone tawrakhi. Lanchenbana hello marup nong office lakadui natro. James na hoi marup ai isadi kya nungaitrabani ado ngihak laage aduga kharangana hange ngasidi. Lanchenbana ngarang khara hinjulubagi ro noktuna hanglakpa wahangni. James na as nang suba hoi adugi sine aduga ngarang as akib thodokra thokre bai. Lanchenbana makhon thokna noktuna as ngarang manglaga gari thaubududa gari da put nupi tongla iraba ha asi haiduna pagi tawri. James na maru nang na hairiba tumangni ngarang tawribasi asi haiduna pakhatna tami. Lanchenbana James ki mawongduda nokthorai aduga amuk hairai yare nang suba awoiba taba yaba wangango pharise ai thamage nganbasu lakada boiramgani office ta pulap thengnarasi asi haiduna phone du thamkhre. Nganba James amasum Lanchenba high school dagi pulakpa yamna nungsinaba marupni. Makhoi nupi desu khara sokpa misa oirami. Office amada makhoi uhum thabak sapuna tawami. Lanchenba khaktani nupi thiriba nganba amadi James ti nupi thiyu haiba yaramdi. Nupi da karanta aduna nupi kyagi punsibu manghanduna ayama matamda lairami. Numit kharani haukhre. James nganba amasum Lanchenba numitu bender amada sangduna youth ami. Loiraba matungda mayum halaklami. Lanchenba gari thauduna sum lakpada nupi amana gari tu khambiyu haiduna makhut aduna haiduna khamlakhi. Lanchenba yu aduna ngawba henmankhibana gari su khalluduna gari tu khamli. Gari aduda nupi edu kakhalaaga sit aduda phamlarabada Lanchenbagi wakhalda nupi de sopagi haunabi wakhalda phattaba khanba horai. Aduga nupi duda asumna hairai isa nangbu kaida satubano asuk thengla kansida
Nangna thanda lambi sida hairaga nupidugi haksang adu haifet yingi. Nupi aduna tamo ai thapa ama satlubani lambi lamaknare. Lanchen mana adu nangbu nangi namin kai kauge kadai dagino. Nupi aduna tamo ai giming laisi kauge. Wari adu makha taadringai laisi kauge herakpaduda lanchen ba nupi dudu munna yinglai. Lanchen mana kai haiba laisi haiba ashi haiduna sum yengduna leiringai nupi edo lanchen bigi mamai romda akiba sakta mamaga loinana mamai edu onsilai. Lanchen mana latla tawduna nang di kamdawna ashi haiduna nupi eduda kina yenglingai gari edu uamada sujinduna accident to ami. Nongalakpada lanchen ba hospital da makokta kara soktun leirami. Maaki manakta James amasung nganbasu leirami. James na maro kamaina tawrino pakhum adu khumdana lanchen mana wohang oina hanglaki. Lanchen mana maro ai sida kamaina leiramino. Ngan bana nangna accident thokpadaida misina makhol ama tai haiduna thoknarakani aduda nang u amada sujinduna gyan taduna leirami hai. James na muk makhatarami yumdagi imana nangona phone tawbudasu paidedana engonda muk tawrami aduda aina muk nangona tawrakpani adusu ani ahumlakti pairaktre kaina thangna nupa makhana paire adudagi aikhoisu pau phaunaraga laibasini. James na muk adu nangbu kamdawna thuibano accident ado ashi haidana khangning hangdaklami. Lanchen manam haidai maro ayam kire ashi hairaga thokriba thawdok kudimak tamnami. Wari edu taraba matungda James wakal malae. James na maro aisu nongma hairaga maki wari edu tamnami. Wari edu tamba loiraba matungda James na muk makhatarami. Nupi edu ai masa uhaudre ai sum singnare ma oiramsu yai. Nganbana karino nabani hainaribasibo aidi nongmada su thengnade tasengna madu asum oiragana aikhoi kamdauba. Lanchen ba nganba madi James makhoi uhum wari edu pakhatpa maga loinana sanarami. Namit kharani hokre ngasidi nganbado ma ka khangnajabi nupi ge khara saunabadagi office dagi halaga mayumda sangdana bender amada youth aga leirami. Nganba wakal khali ma natrasu nupi gi nupi ngaktani. Nganba engondabu karisu leitaba nupi amana sumuktana tawriye ashi haiduna yudu adum thaksalami. Nganba yu thakpa loiraba matung mayumlomda gari masa ama thawraga halaklami. Matamsu phana yamnadi thenglabani. Mana sum lambi da lakpada lambi gi nakanamada nupi ama thamoi sokna phamlaga kaplaga leirami. Madu urubuda nganba apapata khalludana gari edu khamduna nupi gi manakta sangsilai. Marol du phaiduna asumna nganban haidai. Isa nangni mafam sida kaidawramino amuksu khara nuaga nabungse ngasidi khara ngawre he ashi hairaga nupi dugi masada thengi haiduna tawrubuda nupi edu fot mamai du nokhalai. Madu urubuda nganba akiyaba amaga loinana maninglomna khangan hali adu asumna haidai. Nang ai lale ashi haiduna makhot adu lonaduna nupi edu da haijai. Asumna amuk makhatarani ai nangonda yam lankhre ai ba amukta ngakpiyu ashi haiduna pakhatuna akiba sakta mamaga loinana hanjina haijai. Laisina yam pendana kaptuna haidai karigi ngakpiba nakhoina aibu sarak taramdai gi matamda aibu amukta thadokpiyu haiduna haijabada nakhoina tabikibra. Nganbana laisi aina phamda yamna soikhre aibu nangi marumni khalaga amukta ngakpiyu. Laisina noktuna nangbu maro nakhoi hombo aina soidana laman khongani lemna amata tharoi. Tanjadu da gari ama light thanduna thoroklami mikuptura laisi mafam adugi mangkhirami. Nganba mang tungyengduna tapna hawalaktuna mayum tamna gari thawduna lakhi. Numit adumasu hawkhre nongali mathangi numini. Nonganbana James amada Lanchen babu phone tawduna korami. Makhoi anisu ikuiduna nganbagi mayumda laami. Nganbana wari pumba James amadi Lanchen mana tamnami. Makhoi uhumdu akibana masasingada thumalami.
ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯂꯥꯏꯁꯤꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯤꯅꯨꯡꯁꯤ ꯃꯁꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯇꯅ ꯑꯗꯨꯛ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯛꯑꯝꯃꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯂꯥꯏꯁꯤ ꯀꯣꯂꯦꯖꯇ ꯂꯥꯛꯑꯝꯃꯤ ꯉꯥꯟꯕ ꯖꯦꯝꯁ ꯑꯃꯁꯨꯡ ꯂꯟꯆꯦꯟꯕꯁꯨ ꯀꯣꯂꯦꯖꯇ ꯒꯥꯔꯤ ꯃꯆꯥ ꯑꯃꯃꯝ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯒꯥꯔꯤꯗꯨ ꯊꯧꯅ ꯊꯧꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯎꯍꯧꯗꯕꯗꯒꯤ ꯖꯦꯝꯁꯀꯤ ꯒꯥꯔꯤꯅ ꯂꯥꯏꯁꯤꯗ ꯊꯦꯡꯖꯤꯜꯂꯝꯃꯤ ꯂꯥꯏꯁꯤꯅ ꯑꯌꯣꯏꯃ ꯀꯩꯅꯣ ꯎꯗ꯭ꯔꯣ ꯂꯝꯕꯤꯗ ꯃꯤ ꯆꯠꯂꯤꯕꯁꯦ ꯖꯦꯝꯁꯅ ꯑꯃꯨꯛ ꯁꯣꯔꯤ ꯑꯩ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯗꯨ ꯎꯖꯍꯧꯗ꯭ꯔꯦ ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯐꯤꯔꯣꯜꯁꯨ ꯂꯣꯏꯅ ꯃꯣꯠꯂꯤꯅꯤ ꯃꯁꯤꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯒꯤ ꯗꯥꯎꯁꯤꯕꯣ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅ ꯈꯟꯅ ꯍꯔꯥꯎ ꯂꯥꯛꯆꯕꯁꯤꯗ ꯕꯤꯠꯀ ꯂꯣꯏꯅ ꯇꯦꯛꯏꯍꯦ ꯉꯥꯟꯕꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯅꯁꯤꯅ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯗꯨꯅ ꯃꯟꯇ꯭ꯔꯒ ꯁꯣꯜꯂꯤꯔꯣ ꯑꯩꯈꯣꯏ ꯃꯔꯨꯞꯁꯤꯅ ꯒꯥꯔꯤꯅ ꯊꯤꯡꯖꯤꯟꯕꯒꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯅꯣꯛꯏ ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯀꯩꯅꯣ ꯃꯣꯠꯂꯤꯁꯤ ꯎꯗ꯭ꯔꯣ ꯁꯤꯗ ꯀꯃꯥꯏꯅ ꯀꯣꯂꯦꯖ ꯆꯪꯗꯣꯏꯅꯣ ꯅꯣꯏ ꯅꯨꯃꯤꯠꯇꯨ ꯌꯦꯡꯂꯒ ꯒꯥꯔꯤꯗꯣ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯗ꯭ꯔꯦꯁꯇꯣ ꯃꯣꯠꯂꯕꯅꯤꯅ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯣ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯈꯜꯂꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯝꯃꯤ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯃꯔꯨꯞꯅ ꯍꯥꯏꯁꯦ ꯅꯪ ꯈꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯅꯣꯛꯏ ꯂꯥꯏꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯩꯁꯦ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯆꯠꯊꯣꯛꯑꯣ ꯂꯝꯕꯤ ꯊꯥꯎ ꯖꯦꯝꯁ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯉꯥꯟꯕ ꯁꯣꯝꯗ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯥꯏꯁꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯛꯅꯕ ꯑꯃꯗꯤ ꯀꯔꯦꯝꯅꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯁꯤ ꯃꯊꯟꯇ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯃꯊꯟꯇ ꯍꯜꯂꯛꯂꯝꯃꯤ ꯂꯝꯗꯨ ꯈꯨꯡꯒꯪꯒ ꯑꯣꯏꯕꯒ ꯃꯇꯝ ꯑꯗꯨ ꯃꯤꯁꯨ ꯈꯔ ꯁꯤꯛꯑꯝꯃꯤ ꯖꯦꯝꯁ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯉꯥꯟꯕ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯀꯣꯏꯕ ꯆꯠꯂꯨꯕꯗꯒꯤ ꯂꯝꯕꯤꯗ ꯍꯜꯂꯛꯑꯝꯃꯤ ꯃꯈꯣꯏ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯝꯃꯤ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯈꯛ ꯆꯠꯄꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯖꯦꯝꯁꯅ ꯂꯩꯁꯥꯕꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯤꯟꯕꯤꯔꯝꯃꯒꯦꯗꯅ ꯂꯩꯁꯤ ꯍꯩꯅꯗꯕ ꯃꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯀꯜꯂꯞꯅ ꯊꯥꯡꯉꯤ ꯒꯥꯔꯤ ꯑꯗꯨ ꯉꯥꯟꯕꯅ ꯈꯔ ꯊꯧꯒꯠꯂꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯈꯥꯝꯃꯤ ꯖꯦꯝꯁꯅ ꯁꯤꯗꯤ ꯂꯩꯁꯤꯅꯤꯅ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯕꯨ ꯀꯧꯔꯛꯏ ꯂꯩꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯕꯁꯤ ꯀꯨꯏꯔꯕꯅꯤ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯐꯠꯇꯅ ꯂꯥꯟꯅ ꯂꯧꯔꯝꯃꯒꯅꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯏꯪꯒꯤꯠ ꯇꯧꯏ ꯂꯩꯁꯤꯅ ꯍꯣꯏ ꯑꯩ ꯀꯩꯁꯨ ꯂꯥꯟꯅ ꯂꯧꯗꯦꯗ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯀꯦ ꯇꯧꯕꯒ ꯂꯟꯆꯦꯟꯕꯁꯨ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯂꯩꯁꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯈꯤꯁꯦ ꯑꯩꯈꯣꯏꯁꯨ ꯅꯪ ꯎꯅꯅꯤꯡꯕ ꯀꯨꯏꯔꯕꯅꯤ ꯇꯟꯖꯥ ꯆꯥꯗꯕꯒꯤ ꯐꯪꯈꯤꯗꯔꯦ ꯂꯥꯏꯁꯤꯅ ꯄꯥꯎꯈꯨꯝ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕ ꯑꯃꯗꯤ ꯖꯦꯝꯁꯅ ꯂꯥꯏꯁꯤꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯃꯁꯤꯟ ꯃꯦꯟꯗꯨꯅ ꯑꯃꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯂꯥꯏꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯨꯅ ꯑꯣꯠꯄꯤ-ꯅꯩꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯟꯖꯤꯟ ꯃꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯗꯨꯅ ꯊꯝꯕꯤꯈꯤ ꯂꯥꯏꯁꯤꯒꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯂꯪꯂꯥ-ꯂꯪꯖꯤꯟ ꯑꯃ ꯐꯥꯎꯕꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯩꯁꯤꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯈꯜ ꯈꯟꯅꯔꯝꯃꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯪꯒꯤ ꯐꯖꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯅꯦ ꯖꯦꯝꯁꯅ ꯍꯥꯏꯔꯝꯃꯤ ꯖꯦꯝꯁꯅ ꯁꯦ ꯅꯆꯤꯟꯁꯤ ꯍꯥꯡꯗꯣꯛꯄꯤꯒꯦ ꯍꯥꯏꯅꯤꯡꯕ ꯍꯥꯏꯍꯧꯕ꯭ꯔꯣ ꯅꯪ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯆꯠꯇꯣꯔꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯑꯝꯃꯤ ꯂꯥꯏꯁꯤꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯦ ꯁꯥ ꯅꯈꯣꯏꯗꯤ ꯁꯥꯅꯤ ꯁꯥ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯑꯣꯠꯄ ꯅꯈꯣꯏꯒꯤ ꯅꯆꯦ ꯂꯩꯇꯕ꯭ꯔꯥ ꯃꯈꯣꯏꯗ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯉꯥꯟꯕꯅ ꯈꯨꯝꯂꯛꯑꯝꯃꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯏꯆꯜꯗꯣ ꯅꯪꯗꯧꯅ ꯁꯛ ꯐꯖꯕ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯅꯁꯛꯅꯗꯤ ꯍꯩꯖꯤꯟꯗꯅ ꯐꯖꯔꯕꯅꯤꯅ ꯅꯨꯄꯥ ꯑꯩꯈꯣꯏꯕꯨ ꯉꯥꯎꯍꯜꯂꯦꯗꯣ ꯑꯗꯨꯅꯅꯤ ꯅꯪꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯂꯥꯏꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯈꯨꯠꯇ ꯁꯤꯕ ꯊꯣꯛꯂꯕꯁꯨ ꯅꯈꯣꯏꯕꯨꯗꯨ ꯑꯩꯅ ꯂꯦꯝꯅ ꯑꯃꯠꯇ ꯊꯥꯔꯣꯏ ꯖꯦꯝꯁꯅ ꯑꯃꯨꯛ ꯕꯨꯠꯀ ꯑꯣꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯥꯠꯇꯣꯏꯔꯕ
ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯃꯈꯣꯟ ꯍꯧꯅ ꯅꯣꯛꯑꯝꯃꯤ꯫ ꯂꯟꯆꯦꯟꯕꯅ ꯑꯃꯨꯛ ꯃꯔꯨꯞ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯉꯥꯟꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯠ ꯑꯃ ꯄꯥꯏꯔꯒ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯖꯦꯝꯁꯅ ꯑꯃꯨꯛ ꯃꯊꯧ ꯄꯥꯡꯊꯣꯛꯂꯣ ꯌꯥꯝꯅ ꯋꯥꯅꯁꯨ ꯎꯔꯦ꯫ ꯉꯥꯟꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤꯒꯤ ꯃꯀꯣꯛꯇ ꯌꯣꯠꯇꯨꯅ ꯊꯣꯝꯂꯒ ꯍꯜꯂꯝꯃꯤ꯫ ꯂꯩꯁꯤ ꯍꯤꯛ ꯍꯤꯛ ꯆꯤꯡꯗꯨꯅ ꯌꯥꯝ ꯋꯥꯅ ꯆꯥꯛꯅ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯇꯥꯎꯊꯣꯛꯇꯨꯅ ꯂꯩꯁꯤꯕꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯩꯁꯤꯒꯤ ꯋꯥꯔꯤ ꯀꯥꯎꯅꯈ꯭ꯔꯦ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯔꯨꯞ ꯑꯅꯤ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯉꯥꯟꯕ ꯋꯥꯈꯜꯒ ꯐꯨꯡꯕꯨꯡꯅꯔꯦ ꯅꯤꯡꯉꯝꯃꯛꯇꯕꯁꯨ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯑꯕꯗ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯉꯥꯟꯕꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯒꯦ ꯇꯧꯕꯗ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯀꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯀꯥ ꯌꯧꯔꯝꯗꯥꯏꯗ ꯆꯥꯛꯈꯨꯝꯗꯒꯤ ꯀꯣꯜ ꯂꯤꯛꯀꯤ ꯃꯈꯣꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯀꯧꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯏꯃꯥ ꯊꯦꯡꯉꯦ ꯆꯥꯛꯈꯨꯝꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯃꯈꯣꯡ ꯑꯗꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯊꯥꯡꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯥꯝ ꯀꯟꯅ ꯃꯥꯒꯤ ꯀꯥ ꯌꯧꯅꯕ ꯆꯠꯂꯝꯃꯤ꯫ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯐꯩꯖꯨꯞꯇꯨꯅ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯆꯤꯡꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯇꯞꯅ ꯆꯤꯡꯊꯔꯛꯏ꯫ ꯃꯥꯁꯨ ꯀꯤꯅ ꯑꯃꯨꯛ ꯈꯪꯆꯤꯡ ꯆꯤꯡꯈꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯡꯈ ꯃꯈꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯉꯥꯟꯕꯗꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯈ꯭ꯔꯦ꯫ ꯐꯩꯖꯨꯞꯇꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯒꯦ ꯇꯧꯗꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯡ ꯍꯦꯛ ꯊꯥꯡꯊꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯁꯤꯒꯤ ꯀꯥꯏꯔꯕ ꯐꯤꯕꯝ ꯑꯗꯨ ꯂꯦꯞꯂꯝꯃꯤ꯫ ꯉꯥꯟꯕ ꯂꯥꯎꯒꯦ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯀꯤꯕꯅ ꯍꯦꯟꯈꯤꯕꯅ꯫ ꯂꯩꯁꯤꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯂꯤ꯫ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕꯕꯨ ꯃꯉꯛꯁꯝ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯁꯤ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯍꯤꯡꯉꯨꯕꯗ ꯁꯃꯥꯖ ꯃꯥꯡꯅꯕꯅꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯅꯣꯡꯉꯥꯜꯂꯦ ꯖꯦꯝꯁ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯉꯥꯟꯕꯒꯤ ꯄꯥꯎ ꯇꯥꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯐꯃꯨꯡ ꯑꯗꯨꯗ ꯁꯤꯔꯝꯃꯤꯕ ꯃꯑꯣꯡ ꯎꯕꯗ ꯖꯦꯝꯁ ꯑꯃꯁꯨꯡ ꯂꯟꯆꯦꯟꯕ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯈ꯭ꯔꯦ꯫ ꯉꯥꯟꯕꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯦꯝꯁ ꯑꯃꯗꯤ ꯂꯟꯆꯦꯟꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯖꯦꯝꯁꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯝꯁꯅ ꯁꯨꯝ ꯍꯥꯏꯔꯛꯏ ꯃꯔꯨꯞ ꯉꯥꯟꯕꯒꯤ ꯊꯧꯗꯣꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ꯫ ꯂꯟꯆꯦꯟꯕꯅ ꯃꯔꯨꯞ ꯈꯜꯂꯨꯕꯗꯨ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ꯫ ꯐꯔꯦꯁꯦ ꯑꯗꯨ ꯑꯩ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯪꯍꯧꯒꯦ ꯅꯪ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯊꯤꯟꯕꯤꯔꯝꯃꯣ꯫ ꯖꯦꯝꯁꯅ ꯍꯣꯏ ꯃꯔꯨꯞ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯂꯟꯆꯦꯟꯕꯅ ꯊꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯂꯟꯆꯦꯟꯕ ꯂꯩꯍꯧꯔꯦ꯫ ꯖꯦꯝꯁ ꯒꯥꯔꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯂꯥꯛꯏ꯫ ꯃꯗꯨ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯄꯗ ꯒꯥꯔꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯎꯈꯤꯗꯦ꯫ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯑꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯊꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯥꯀꯟꯒꯤ ꯁꯤꯠ ꯑꯗꯨꯗ ꯂꯩꯁꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯝꯁ ꯀꯤꯕꯒ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯊꯧꯅ ꯂꯩꯁꯤꯗ ꯌꯦꯡꯂꯝꯃꯤ꯫ ꯖꯦꯝꯁꯅ ꯂꯩꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯂꯩꯁꯤ ꯑꯀꯤꯕꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯑꯒ ꯌꯦꯡꯉꯨ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯁꯤ ꯅꯠꯇ꯭ꯔꯥ ꯅꯈꯣꯏꯅ ꯄꯥꯝꯈꯤꯕꯗꯨ ꯅꯅꯥꯛꯇ ꯂꯩꯔꯦ ꯂꯧꯔꯣ ꯅꯪꯒꯤ ꯑꯄꯥꯝꯕ꯫ ꯖꯦꯝꯁ ꯑꯩ ꯅꯐꯝꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯂꯩꯁꯤꯅ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯋꯥ ꯅꯈꯣꯏꯅ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯖꯦꯝꯁ ꯂꯩꯁꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯐꯤꯕꯝ ꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯕꯗ ꯒꯥꯔꯤ ꯑꯗꯨ ꯂꯣꯈꯥ ꯑꯃꯗ ꯊꯧꯗꯈ꯭ꯔꯦ꯫ ꯂꯩꯁꯤ ꯃꯊꯛꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯆꯦꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯟꯆꯦꯟꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯐꯅꯌꯥꯝꯗꯤ ꯊꯦꯡꯂꯕꯅꯤ꯫
ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥꯟꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯂꯟꯆꯦꯟꯕ ꯀꯤꯅ ꯀꯤꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯞꯄꯤꯕꯗꯨꯕꯣ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯂꯟꯆꯦꯟꯕ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯍꯧꯗꯣꯛꯎꯕ ꯇꯧꯗꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯟꯆꯦꯟꯕ ꯁꯨꯝ ꯊꯣꯛꯂꯛꯑꯝꯃꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯀꯧꯗꯨꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯃꯪꯒꯣꯜ ꯌꯧꯔꯛꯑꯝꯃꯤ ꯃꯪꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯃꯁꯥ ꯄꯨꯝꯕ ꯇꯥꯁꯤꯟꯗꯨꯅ ꯅꯣꯟꯊꯔꯒ ꯀꯞꯄꯒ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯎꯔꯛꯈꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯐꯤꯉꯧ ꯁꯦꯠꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯂꯟꯆꯦꯟꯕ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯅꯨꯄꯤꯗꯨꯗ ꯊꯦꯡꯒꯦ ꯍꯥꯏꯅ ꯇꯧꯏ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯐꯤꯕꯝ ꯀꯥꯏꯔꯕ ꯂꯩꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯂꯟꯆꯦꯟꯕ ꯏꯃꯨꯡꯗ ꯀꯤꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯉꯥ ꯊꯥꯗꯨꯅ ꯁꯣꯔ ꯊꯥꯕꯠ ꯍꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯤꯠꯇꯨ ꯐꯠ ꯈꯨꯝꯖꯤꯟꯈꯤ ꯑꯗꯨꯒ ꯄꯥꯡꯊꯣꯔꯛꯄꯗ ꯃꯃꯥꯡꯗ ꯂꯩꯁꯤ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯁꯤꯕꯨ ꯊꯩꯗꯣꯛꯇꯨꯅ ꯀꯥ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯀꯥ ꯌꯧꯔꯝꯗꯥꯏꯗ ꯂꯩꯁꯤꯅ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯊꯝꯃꯤ ꯂꯟꯆꯦꯟꯕ ꯍꯧꯒꯠꯇꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯉꯛꯁꯝꯗ ꯐꯤ ꯑꯃ ꯌꯦꯠꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯤꯒꯤ ꯊꯋꯥꯏꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯅꯪꯒꯤꯁꯨ ꯃꯇꯝ ꯁꯨꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯂꯟꯆꯦꯟꯕꯅ ꯂꯩꯁꯤ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯄꯤꯛꯄꯁꯨ ꯂꯩꯔꯤ ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ ꯂꯩꯁꯤꯅ ꯑꯩꯕꯨ ꯅꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯃꯆꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯔꯝꯒꯅꯤ ꯀꯞꯄꯝꯒꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏꯅ ꯈꯟꯕꯤꯈꯤꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯐꯤ ꯑꯗꯨꯅ ꯂꯪꯈꯠꯇꯨꯅ ꯎ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯂꯩꯁꯤ ꯃꯣꯃꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯃꯟ ꯉꯁꯤꯗꯤ ꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯝꯂꯦꯅ ꯇꯤꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯔꯥꯈꯅꯥ ꯈꯨꯟꯖꯪꯕꯝ ꯑꯃꯁꯨꯡ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯌꯥꯝ ꯍꯌꯦꯡꯁꯨ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ